Kshetrigao ACG napsagi chakthungi matangda wahang kaya thorakli. Manipur Information Commission na hanagi DSO oiramba H Bhupendra gi statement da charak chahing naba laibagi damak explanation pinabagi saman thakre. Manipur Information Commission na hanagi Imphal East ki DSO CAF PD oiramba hazikna Assistant Director CAF PD Thoubal gi puriba H Bhupendra bu so cause notice thakre. Notice aduna Bhupendra na aranba tayon naba chayet na ningai oiba statement piduna RTI tharakpa matam chana reply pibada thintahan bagi damak RTI Act Inglisingani mangagi Section 20 Clause 1 gi makada penalty piroi dabagi maram laibra haiba wahang thorakli. Commission asina lakliba July gi tang kun mathoi Inglisingani kun mangagi ayuk pung tara mathoi minute tara manga tabada mathangi hearing pangthoklagani hairi. Loinana lakliba July gi tang kun mathoi gi hearing asigi mamangda Bhupendra na written explanation amasu pisilaknaba hairakli. Hairiba wafam asi K Altaf Ali kauba miyoi amana Kshetrigao ACG FPS agent khanba amasung rice allocation details pinaba tharakpa RTI appeal amagi matung innani. Hearing chathaba matamda hairiba office ki financial year Inglisingani kunithoi kunhumdoi gi maru oiba file kaya marum ama May gi tarik manga dagi nipan fauba chawkhiba isingi chawna manghan khre haiba khangba ngamlakre. Adumoinama commission asina DSO na pirakliba statement asida chayet naba kaya marum laiba uba fangli. Inglisingani kunmari gi August kunithoi gi oiba letter amada documents sing asi laire fi thiraga yengba yarani hairamlaga June gi tang mapan Inglisingani kun manga dadi isingi chawna manghan khre hairakli. Hairiba wafam asi commission asina chayet na ningai oiba wafam ni haina fongdorakli. Manipur Information Commission na hauzik oiriba Imphal East ki DSO CAF PD da lemhauriba information sing adu pinaba amadi cooperation PU yadaba official singi maming matha amasung designation sing RTI Act ki makhada khanganaba hairakli. Panbayai tharakliba RTI case asi Kshetrigao AC da napsagi cheng miyamda thanipan henna fanghandabagi khongjang kaya miyam hupna changsan khraba matungdani. Haukiba Inglisingani kunithoi gi July kunithoi amasung kunhumdoi da Kshetrigao AC gi MLA Sheikh Nurul Hassan na luchingduna AC asigi miyamga punna Porampat DC office mamang fauba mass protest rally chathakibasu laikhrabani. Athubada pending lairiba miyamgi chakthung fanghallu haiduna khongjang singadu chathakibani. Ningsing bayai Inglisingani kunmari gi July kuntra dasu MLA Sheikh Nurul Hassan na luchingduna miyamga punna DC office ta miyamgi chakthung fanghallu haiduna thomjin kibasu laikhrabani. Loinana district administration na SP amasung DSO ga tanaraba matungda awatpa cheng sing miyamda September gi tang 8 faubagi manungda yenthokni haikhiba laikhrabani. Matang asidasu Kshetrigao gi FPS agent sing na DC da memorandum pisinduna agent sing da cheng gi tha amagi allocation record khangan binaba taksin khibasu laikhre. Adubu official sing na atamnana cheng singbu matam chana yenthoktabida document sing thawengki fazinduna thamki hairi. MLA Sheikh Nurul Hassan na CAF PD Minister Susindro Maitai busu hiramasigi matangda praja miyamda matam chana chakthung fanghandabagi resign taunaba haikibasu laikhre.